Hello Mayam. Mayam ngasisu fazaraba yum ama ikoina PVC ceiling thakibagi video ama udun laksari. Hojiki matam asida adom fazaraba yum maduda ceiling thajindaba targadi fazaraba yum madugi leiteng ama iwat pagum tawraba aduga din yum dasu din udun leiriba yum maduda ceiling ama thajilaga yum madugi amki hena leiteng thogaliba adugumlaba matamgi pamjaba yumbugi design mongda ikoina maman hongna mayamdagi tana sujari maram maduna mayamna hairiba ceiling any apamba design da apamba ceiling da PVC ta natana phone ceiling atay dasu adongi apamba design da mayamdagi maman hongna sujari aduna adomna pambiragadi order tawningba leiragadi pijariba number sida contact tawbiraku aduga ikoina sujariba thaba ase karigumba adomgi yum aduda hayangwai any problem ama ceiling asida lakpa matamda ikoina lifetime oina free da repairing so laksagani aduna adomna maman hongna suhanbata natana hairiba khudong sabasisu lobihau aduna mayam masi hairiba lisinjari thank you.